Lakhipur online na puthok saba August ki tang 13 ningthau kaba numit ki Khomjinba Pao tabirase. Maraiba ki damak thawai katkraba athoba singi numit ngarang August ki 12 Barak Tampak ka loinana awang nongpo ki tongan pa mafam dasu chamaga kunthani thui suba athoba singi numit paksan na pangthokna ki bagi paw lakle. Athoba ningsing lubna sinduna chamaga kunthani thui suba Patriots Day pangthokre. Thauramadu da Pulartol ki bypass ta leiba Thangal General Rani Gaidenlu Rabindranath Thakur ki mafamda haikat lekat tamlaba matung mioi lising aniromna athoba singi khongsada machatke khongsada duda Lakhipur ki MLA Kausik Rai Lakhipur ki SDO in charge Sudip Nath athoba ningsing lub ki President RK Sanahal Maifa ki President Thangjam Projen Purisabam Birmani Yumnam Nadia Chan Khun ki Maira Paibi Club Sing na saruk jakhe matungda Lakhipur da leiba Birti Kendrajit amadi Netaji Subhash Chandra Bose ki mitamda haikat lekat tamlaba matung Lakhipur Thangta Academy ki sanarui singna athoba singi mafamda ikai khumna jaba utke matungda Lakhipur da leiba ningthem pukri da athoba singi mafamda tarpan katke matungda Lakhipur ki bus stand da mifam ama phamki mifam aduda Khaidem Mani Yumnam Indra Babu Yumnam Nadia Chan RK Sanahal Thangjam Brojen Sobam Jayanti Jubeda Begum Kulachandra Singh na chingba saknairaba mioi singna mamalayam laba wafam kaya phongdokhi Thormadu da maru oina Laisungbam Robindro Vice Chairman Lakhipur Municipal Board Mutum Rina Chairperson MDC Seram Herajit amadi maibam manidhon na chingbana sarugyakhe Manipur organization kaya na silepi or kukiya new kukiya khayopyo or kukiki laibiyani new kukidi moi lor na hankiltari or kukidi anising ang hindi mo kapya kaya ginawa wala natin na doon siya yung sabi mapanggal ko kaya hindi mo matukomali kaya nauna kaya po yan mada sila pa United Clubs Organization Lakhipur na sinduna chamaga kunthani thoi suba athoba singe ningsing numit South Barak Hall Pinakandi Part 2 da pangthokre ayuki pung 9 tabada machu taret ki phiral UCO gi President Khaidem Kantana chingkhalaba matung Jubaraj Tikendrajit amadi Thangal General loinana Megi tang ahum dagi hauduna Manipur gi Kanglup ki irang da thawaina pontha pikraba athoba thobi singi mafamda leisu katki matungda Assam Thangta Association gi sanaroi singna Thangta gi thogul tawki nungthil gi pung ama tabada phamkiba aphongba mifamda UCO gi President Khaidem Kantana mifamapo potharaba Manipur gi Additional SP amadi Social Activist Thaunaujam Brindana Chief Guest Ichema Arambai gi Editor Dr. Purisabam Biramani MPF Central Committee ki President Yengkhom Upendra amadi Binakandi Part 2 gi Maira Paibi gi Secretary Takhilembam Brojeswari Debina Guest of Honor oina sarukjakhi Ningsing Bajai ngarang UCO Lakhipur gi maigai dagi oinam Biramani na luchingba timamana Gumbirgram Airport tagi Chief Guest pu taramna oklaba matungda South Barak Hall Pinakandida lamjingduna porakhe Manipuri Sangit Kala Academy Singer Bonna Sahyau amadi Sairoi Isai Kutol Tamke UCO gi General Secretary N Dandamohana taramna oklaba matung GC College Silchar gi potharaba oja Dr. TH Babachandra Nehru College Poilapul gi potharaba oja Dr. Y Raj Bihari amadi NG Higher Secondary School Sonai ki potharaba oja Ngangom Niranjana Thoromga mari leinana mamal leiraba wafong piki Dr. P Raj Bihari na conduct tawkiba thoromaduda changamayum ibobisakna Board of Thanks pidana chinglemna thoromadu loisinki Patriots Day hai tarabadi Patriot haibadi mama leibak ning bahaibani mama leibak ning bagi numit haibani adu ngasigi aikoigi Manipur gi oiriba ngasigi phibam sida mama leibak ning bakayam leiri amadi leibak asi hatu oge haiba masa kaya leiri haibasi aikoina handu oga amutang miyeng si sana yengaga kana na maribak ningi kana na maribak ning dre habisi
तंगाई फदना फंगदोकमिनबा मथौ ताब्रा हाइना खल्ले गिबा लानफम असौबा अमदा लेपगा लेरमे खंगहौददा कोई मांगदा तामोने बुंगना थंबीखरे अखोई खोंफम अमा लेतबदौना तौरी हाय अखोई खोंफम अमता लेहौदना लानसि थेंगनरमे ज्ञान तारकपदा लांगोई सल लेरमे येकनबना अखोई कैदौदोइनो हाइबा खंगद्रे ngasi लानसि मणिपुरदगी ओजासिंगना तंबीरे हाय लान लेप यागिरोई लान याम कुइना चथगिनी हाइदना अदुना अखोइना लैरिसि मणिपुरसि माइदै सलाइ खंगदना येकनबना लांगोई सल्लगा अखोइगी अमत्त ngairaba इमा लेबाक मणिपुरसि मचेत सेटलगे हाइदना थुगाइदोगी येकनबा मयाम अमा अदु ओइतारगदी नुंसिरबा मणिपुरगी वांगमदा खुंदारगा सिंग मपानदगी खोलाव मयाम अमा लाउरकली ngasi kasardagi su sapmanana laurei इमा लेबाक नुंसिबगी मयाइदुना mayamna thajabiba masanupi masana moina aibu manipuragi kaubiraaga mafam sida meeting sida wafam khara thambira namna bagi amadi khana na bagi tanja se akoi longminari Nongchup thong pana NTP kasarna North East Academy thangta masung sonai thangta ka kusamna duna chamaga kunthani thoisuba Patriots Day ki thorom pangthoki bagaloinana Lakhipur khumandagi palarbon fauraga awapali phauba rally chatkhe matungda binakandi part 1 da leiba sagapam gorogi statue phauba chatkhe rally atuda two wheeler chatruka humpu manga ronga loinana car amadi bolero kharaga loinana khongchata tu chatkhe hairi Chamaga kuntrani thoisuba athoba singi ningsing thoromga mari lenana achumbagi damak thoraklaba apunba maitei tengolna ngarang August ki 19 da Lakhipur da rally ama pangthokre GC College Manipuri Department na August ki 19 ka mari lenana athoba singi ningsing numit pangthokre chahi khudingi oinasu Manipuri Department na August ki 19 ka mari lenana Manipur gi ningtam mangakpada British singi makhutta thawaina pontha pikraba Tikendrajit Thangal General Pukhrambam Kajau Charainaga Niranjan Subedar na chingba athoba singi khuyada haikat lekat tamduna lakli ngarangsu athoba singi matik mathaunabu mahiroi singda na hona na ningsing halli Thauram asida college asigi vice principal Dr. Gopa Sinha na thaurammapu principal Dr. Bibhas Devna athoiba mithunglen aduga Manipuri department ki retired head oibiramba Dr. KN Chan amasung Bangla department ki retired head oibiramba Dr. Omolindu Bhattacharjina akhanaba mithunglen oike Manipuri department ki head oiribi Dr. Anju Debina wahodok pikhe thauram asida maraiba ki damak thawai katkraba thoba singi maramda tongan ba warol kya phongdok nakhi thoromasi convener oina Dr. L Joychandra Singha na silangkhe BJP Silchar office ta chamaga kunthani thoi suba thoba singi ningsing numit pangthokre thoramda Kasar district president Bimolendurai Mutum Rina Singh chairperson MDC Shahid Bir Tikendrajit ningsing lupki president Satyendra Singh working president Okram Lakikanta General Secretary Biswajit Sharma Vice President Umananda Khetrimayum amasung atei BJP ki thomi sing sarujakhe National Highway Manipuri Development Society Silcharna chamaga kunthani thoisuba thoba singi ningsing numit kal loinana society asigi tha taruki mifam Silchar da pangthokre
एल चंपलाल सिंहना लुप की पिराल सिंगट की मतुंगदा अथौब सिंगी मफमदा हैकल लेकतम की मणिपुर थोकलिबा कांगलुप की इरांग लैखिद्रबा अथौब सिंगी मफमदसु मिनिट अमा तुमिना लैदुना अवाप फोंदोखे लुप की प्रेसिडेंट एल चंपलाल बीपी आर के बिनोद अमदी एडवाइजर ओइनाम मनिहार डाइस के लेतेंग ओइखे क्लास 10 अमदी क्लास 12 एग्जाम दा फर्स्ट डिवीजन दा पास तौरखिबा महिरोई सिंगदा इकाई खोमनखे मैट्रिक परीक्षा दा असम की 4th पोजीशन ताखिबे सिनाम जयफबी चनुबु तराम नोखे नावरेम राजन ना प्रोग्राम कंडक्ट तौकी थौरमदा एल हरिलाल ए चांदमनी आर के बिनोद एल पुइनबती एच मेघराज आर के मनीसना अमदी प्रोफेसर वाई प्रफुल्लना चिंगबा मियोइसिंगना वांगांखे इमा मैरा पाइबी लुप जयपुर पार्ट 2 नसु चामगा कुंथ्रानी थुइसुबा अथौब सिंगी निंगसिंग नुमित पांगथोखे कमरंगा पुनबा मैरा पाइबी लुप अमदी आवापली खुबम निंगसिंग लुप का लोइनाना महाराज गंभीर सिंगी मितमदा हैलै कत्तुना चामगा कुंथ्रानी थुइसुबा अथौब सिंगी निंगसिंग थौरम पांगथोखे पानग्राम मैरा पाइबी लुप नसु पानग्राम दा लैबा पौना ब्रजबासी की मितमदा हैलै कत्तुना चामगा कुंथ्रानी थुइसुबा अथौब सिंगी निंगसिंग थौरम पांगथोखे थौरमदा मैरा पाइबी की प्रेसिडेंट कुंजरे सिंहा वाइस प्रेसिडेंट बासंती सिंहा बाजंती सिंहा सेक्रेटरी प्रमिला सिंहना चिंगबा मियोइसिंगना सरुक जाखे Manipuri Youth Front of Assam nasu Poilapul Maifa Study Center da Chamaga Kunthani Thuisuba Thopa Singh Ningsing Thoram Pangthokhi Thoromaduda Maifa gi President Thangjam Brojen Makal gi Convener Seram Herajit Salaudin Amadi L Surendra na chingba Miyoising na saruk jakhe Sribar Ningthemkhul dasu Chamaga Kunthani Thuisuba Thopa Singh Ningsing Thoram Pangthokhi Ayuki Pungnipanda RK Singlen Sanagi Yumda Pangtokiba Achamba Thoramda Athoba Singi Mapamda Hikaleka Tamlaba Matung Minute Amatumina Laiduna Mapugi Mapamda Thonizaki Thoramatuda RK Singlen Sana Maira Paibilupki RK Nandarani H Bina Devi Kaboklai Devi RK Premila H Sunita Jamuna Purnimasi Devi RK Mangal Sanana Chingba Sarukjaki Apunba Badarpur Maira Paibi Lupna Sinduna Chamaga Kunthani Thuisuba Athoba Singi Ningsing Numit Badarpur Ghata Laiba Bir Tikendrejit ki mitamda Ayuki Pungnipan Tapa Matamda Ahibam Ibem Pisak Amadi Thaunaujam Chandrakanta Anina Machu Taret ki Phiral Chingkhatuna Mekruk Maira Katlaba Matung Minute Amatumina Leptuna Athoba Singi Mapamda Ikai Khomna Bodki Piktagna Pangthokiba Thoromaduda Ahibam Ibem Pisak Amadi Thaunaujam Chandrakanta Sandharani Khetrimayum Benubola Amasung Thaunaujam Siam Kumar na chingba Miyoisingna Thorumga Bandilena na Wangangki Karimganj District ki Dargarbon Hingla Development Committee na senduna Bir Tikendrejit ki Chamaga Kunthani Thuisuba Martyr Day ki thorom pangthokre Ayukta miyam gi khongset ama satki Saknairaba Miyoisingna Bir Tikendrejit ki maramda wafam kamaram phongdoki Peace Messenger All India Cyclist Visitors Laisom Ranjit Singh Rita Devina Organizing Committee da thagatwai phongdoki Jiribam District ki oina Jiribam ki Ningsing Khulda Laiba Ancestral Heroes Memorial Complex Ningsing Khun Biodiversity Park ta Paripuri Athoba Ningsing Loop Jiribam na sinduna Chamaga Kunthani Thuisuba Patriots Day ki thorom mapung phana pangthokre loinana handak ikhang khanghodana thokiba Kanglup ki irang aduda laikhidraba athoba singi Tawaina Lairam Lenda Ingna Chikna Lairunaba Minute Ani Tumina Leptana Mapugi Mapamda Thonijaki Tauramaduga Mari Lenana Paripuri Athoba Ningsing Loop Jiribam gi General Secretary Thaudam Ratanna Thorunga Mari Lenana Wangangki Paripuri Athoba Ningsing Loop Nangasisu Chama Kunthani Thuisuba Athoba Singi Damakta Haikaleka Tamjari Lona Handaki Manipur ki situation Handaki Iranga Laibaki Iranga Migi Tarik Homdagi Thokiba Iranga Lakhipuronline Athobi Lakhipuronline Mayamsu Ikai Khunu Upoina Khoisu Lairamlenda Tingna Lainabo Gitamakta Apoina Mini Anigi Silent Observations Patuk Chakre All Manipur United Clubs Organization Amuko Amadi Thangmaiban United Club TUC Anina Kusamladuna Thangmaiban gi Chairau Singda Khiliba Athoba Singi Mitam Singda Haikarlekat Tamduna Ngarang
अथौबा सिंगी नुमित पांथोखरे थौरम मसिदा अमुको की प्रेसिडेंट फैरोइजम नंदोलुआंग थांगमैबन यूनाइटेड क्लब TUC की प्रेसिडेंट प्रताप लेसांगथेम पोइरई लेमरोल मैरा पाइबी अपुनबा मणिपुर की प्रेसिडेंट लोंगजम मेमचौबी अमोबा की लुचिंग सिंह अमदी अतै मरुइबा मियो क्यासु थौरमदा सरुजाखी थौरम मसिग मरी लेनना अमुको की प्रेसिडेंट फैरोइजम नंदोलुआंगना सुमना हाय इरमदम nganaba ifuru nganaba madugi akoigi thongna do koi phangjariban maduna ikoigi ipa ipu singduna manipur gi damakta tunglam chakki damakta manipur miyam gi damga tawramba thabak sing ado ngasigi miron de hingi boy koina awang batak ni kai khumnaraga akoina madugi khudungi bam thoi ipa ipu singsira mine lakchaba yadaba maning tamba leiba ama oina adagi yamna ikai migi makha leitaba adugumba group amoina leibagi wakhalol ado ngasisu akoina makoigi mafumda lei kalaga akoina lei kachariba ikai khumna uriba che makoigi pamder mamanglan makoina mam thamdambiram lambi ado madu akoina chachaba ngamdragadi akoi madu aremba taran ngasi lari pakta lariam le tin khraba athobi singna ngasi akoigi malem dang ngasi gi mirwon de hinge ba akoina tawjiriba thabak singa se makoina pamami lambi ado chatragadi akoina makoigi mafamda lei su katpa makoigi mafumda ikai khumna bagi utbagi thong che masigi wan thok leiro त्रिपुरा की तोंगान तोंगान बा डिस्ट्रिक्ट ताबा मेतई खुंगंग सिंगदा चामगा कुंथ्रानी तोय सुबा अथोबा सिंगी नुमित ngarang August की तराहुमदोय हाइकर लेकत तमदुना पांगथोखरे अयुक्ता अगरतला दा MCT अमसुंग त्रिपुरा मणिपुरी स्टूडेंट यूथ कोऑर्डिनेशन कमिटी ना सिंदुना राधानगर दा ख्वाई डिस्ट्रिक्ट दा मैरा पाइबिना गौरनगर दा लैकोलना दुर्गानगर दा पुथिबा वेलफेयर एंड कल्चरल सोसाइटी ना ओबोयनगर दा अदुगा उनाकोटी डिस्ट्रिक्ट की नाहरोल सिंगना धन बिलास दा अथौबगी नुमित असिदा श्रद्धांजलि कटकी नुंथिलदा मणिपुरी लिटरेरी एंड कल्चरल फोरम लमयानबा मरुपाउचे तखेलेबा तेंबांग लुपना पुल्लगा नालगोरियादा अमसुंग तखेल जावल सोशियो कल्चरल ऑर्गेनाइजेशन ना विद्यार्थीकीदा अमसुंग नॉर्थ डिस्ट्रिक्ट की जलबासा मेतै खुंगंगदा चामगा कुंथ्रान तोय सुबा अथौबा सिंगी नुमित पांगथोखी Naha Lomi Marup Club Koroi Kandina Silangtuna Chamaga Kuntrani Toisuba Athoba Singi Ningsing Numit Thoram Koroi Kandi Hari Mandir da Club ki President Konthouzam Mangan Jauna Salai Tarit ki Phiral Chingkatuna Amadi Athoba Singi Maphamda Tarpan Kalapa Matung Saknairaba Historian Chongtham Gaura Amadi Saknairaba Scholar Amadi Historian Dr. Kunjalal Yenrembamna Mathangsina Athoiba Mitung Amadi Akhanaba Wangangloi Oina Sarukjaduna Pangthokhi Thauramda Ikai Khumnaba Mitung Singh Oina Naha Lomi Marup ki Founder President Paunam Ramon Amadi Manipuri Literary Forum Assam ki General Secretary Huirem Babaton Ikai Khumnaba Mitung Oina Sarukjakhi Club ki Legal Advisor Advocate Phanjobam Loknatna Wahaudok Thamki Sonai Chanpur da Amuthoi Sangit Bidaloy Sonai Chanpur da Amsu District Committee Mairapai bi Chanpur amasung Rising NGO Chanpur Loop ahum asina kusamnaraga athoba singning singnumit mapung phana pangthokre ayuki pung 3 makhaida phiral chingkhatlaba matung athoba singi maphamda haikarlekat tamlaba matung ayuki pung 9 miyamgi oiba khongsatama mioi changmaromna sarukya duna pangthokhi matungda pangthokkiba miphamda Amsu Sonai District Committee ki President Robindra Khumanna miphamapo Guest of Honor Oina Sinam Ipocha Manglei Sana Mangangcha Laisram Layon Chaubi Lairenjam Rambabu Chingsubam Nabakumar Laisram Satyajit Seram Paritona Chingba Saknairapa Miyoi Singna Dais ki Leiteng Oiki Sawaijam Dayababuna Host Oiduna Natki Oiba Thorom Pareng Makhatana Chathaki Aduga Lembisana Nambramna Thakat Wahi Piduna Thoromadu Chinglem na Luisinki Chamaga Kuntrani Toy Suba Thoba Singi Numit ki Thoram Gawati Mitei Imalupna Sinduna Manipuri Bosti High School da Pangthokre Loop ki President Ningombam Radhamani General Secretary Priyo Sakina Taista Lengsin ki Loinana Umako gi Secretary General Gaurav Thongrana Numida Sigi Chief Guest Roiki Athoba Singi Maphamda Aikarlakat Tamlaba Matung Tin Kiba Miyamna Handak Imaliba ki ngamkhai ngakna na bahonabata Thawaina Pontha Waikraba Ichilinau Singi Thawaina Lairemlenda Ingna Chikna Leiruna Bathoni Jakhi
Chamaga Kuntrani Suba Patriots Day ki thoram ngarang Manipuri Rajbari Silongda Manipuri Elders Consortium Silongna Sinduna Ireba ki damak thawaina ponthawi kraba thobusingi maphamda haikal lekat tamduna ikai khumna jakre thorom gi manung channa akhang hi kayana leipung phambagi thoromda sarujaki Riba pumnamakna thawbasingi maphamda hairang lerang kapinaba desingse August ki tang tara humdoi athoba singi ningsing numita Kuman Club Lakhipur amadi Kuman Maira paibina silangduna maribak ningma numit pangthokre club ki president Ingudam Tarun Kumar na piral chingkatuna thorom haudoki thoromda Ingudam Tarun Kumar Leisungbam Robindro Posambam Sananu Khaidem Hemolata Haurongbam Keso Ingudam Binod na chingba miwi singna thorong mari lena na wangangki aduga aroibada club ki thoburen Ingudam Dizendra na thagat wahi phongdoki Chamaga Kuntrani Suba athoba singi ningsing numit Lakhipur subdivision ki manung chana laiba Konjang Lekai da Konjang Lekai Citizens Club na sinlangduna khuna sigi ahalaman mahiroi singna chingba singna athoba singi maphamda ikai khumna jakre Singirbon High School da Chamaga Kuntrani Suba thoba singi ningsing numit pangthokre Headmaster Muhammad Jamaluddin na lamjingduna thorom hodok piki Mahiroi Singh Oza K Nandababu Oza K Karuna Murti Misra na chingbana numida sigamari lena na wangangki thoromgi aroibada Bir Tikendrajit Phaba Haibalila macha amasu class 9 amadi 10 ki Mahiroi Singh na kudol tamki Jumina ay phapamatore abu khoi Ngarang August ki tang tara humdoi Chamaga Kuntrani Suba Manipur gi ningtam landa thawai kat khraba athoba singi maphamda ikai khomnaba utpa oina United Youth Club Binakandi Part 1 gi naharol singna laikhitraba sagapam lamngan sanana makhut mangna saramba Bir Tikendrajit ki saktam amadi ningtam lanmi sagapam gaurogi maphamda haikal lekat tamki nimidang wairam gi matamda su maira kat pagaloina na kongang asigi ahobadagi na aroiba phauba lambi gi chidai anida maira kat ki Guwahati gi Beltola Manipuri Welfare Organization BMWO Bakra Paranasu Radha Govind Mandir gi mandopta Chamaga Kuntrani Suba athoba singi ningsing numit pangtokduna athoba singi maphamda ekaleka tamkhre thauramda lubasigi maroiba mioi kyana wangang ki bagaloina na Vice President Leisungbam Raskishore na haikibada numida sida Bir Tikendrajit Thangal General na chingba athoba singbu ningsing bagaloina na Manipur da Kanglup ki irangda Imalaiba ki damak thawaina pontha oikraba athoba singbusu aikoina ningsing pham thok I haiki Haksel Sinmilup Guwahati na sinduna Chamaga Kuntrani Suba athoba singi ningsing thauram pangthokre August ki tang tara humdoi athoba ningsing numit kamari lena na Haksel Sinmilup Guwahati na sinduna kilometer 3 ki oiba athoba ningsing lamjen ama Borbari dagi Narangi phauba chelaba matungda athoba singda maira amade hekalakat tamduna ikai khumna jaki hairiba thorom asida lup asigi member kunrom galoina na atopa sagai ki chininaw kaya su saruk jaki haina Secretary M Ranjit Singh na phongdorakle Nungairaba Pao Barak Tampak ki ihan hanba oina Training Learning Center ama Kasar Binakantida hangdoksare Hairiba Trading Learning Center asida Trading ilamda khang hiraba expert kayana batch 9 na course asi mapung phana South Barak Hall Binakandi Part 2 Kasarda takpi tambigadori Masina tungkoina isa gi senthok lambi ama oina ba lamjing lamtak lagani Trading bu pamjaba singna akupa marol gi damak mobile number 6900585677 natraga 9476616004 number asida ngasimak call tobirago Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale
layeng asina hidak amata yaudana haksangi sel amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 12dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Agi mungino dini kawe, agi makong se narak padagi chat pada problem oi dana makong si pome pomaga makhugi tang tang sida hana hawe anaba se han be yorak pase dagi chalaga sar jing badagi mari mangani se jing bada aigi masa se kyam jamna phai habdo I khangni aigi ming se baton haksang se jamna nungai tabadagi mapan na jana layeng jarure khwang nabadagi among khong nabadagi ado poloida pagi sar phangnabadagi sar phumda treatment sojabadagi loine nungai ja phungjare amasung sai nangi bike to masu bike mathakta khong haipangame dong ku dei mamang da dei khong haipangam khite hojikti jamna free da ge changamjare aigi khongse chahi taraga taruna dana isim chatwa jadabadagi awaba oina doctor punamakta layeng modagi phaba ngamdabadagi Santi Kumari doctor siga jengbadagi agi khongje nungai awaba laiti karamina ina nungai dana mayamda ina sumahari tawjari ni Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare